ꯂꯥꯏꯔꯦꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯖꯥꯟꯗꯣ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯍꯩ ꯅꯪꯕꯨ ꯇꯥꯔꯕ ꯃꯄꯥꯟꯗꯝꯗ ꯊꯣꯛꯂꯛꯎꯅꯦ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯈꯔ ꯊꯣꯡꯒꯠꯂꯨ ꯏꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯃꯤ ꯑꯋꯥꯡꯒꯤꯅꯅꯦ ꯍꯣꯏꯗꯁꯨ ꯑꯁꯤ ꯚꯪꯕ ꯆꯠꯇꯣꯏꯅꯤ ꯑꯁ ꯉꯝꯃꯔꯣꯏ ꯆꯥꯛꯇꯣ ꯀꯣꯛ ꯊꯣꯡꯉꯝꯃꯒ ꯆꯠꯄ ꯀꯩꯗꯧꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯄꯥꯈꯣꯟ ꯁꯤꯗꯧꯅ ꯇꯧꯔꯒ ꯂꯩ ꯉꯝꯖꯗ꯭ꯔꯦ ꯍꯥꯏ ꯅꯪꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯒꯦ ꯐꯝꯗꯅ ꯆꯥꯗꯅ ꯇꯨꯝꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯆꯥꯛꯁꯤꯗꯁꯨ ꯊꯣꯡꯕ ꯃꯌꯥꯏꯗꯅ ꯑꯣꯗꯣ ꯑꯩ ꯉꯝꯃꯔꯣꯏꯕ ꯑꯩꯁꯨ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝ ꯂꯩ ꯑꯁꯤ ꯚꯪꯕ ꯆꯠꯄꯕꯨ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯆꯠꯂꯁꯨ ꯌꯥꯕꯗꯨꯗ ꯏꯃꯥ ꯆꯀꯠ ꯌꯥꯝ ꯉꯥꯡꯀꯅꯨ ꯆꯥꯛꯇꯣ ꯀꯣꯛ ꯊꯣꯡꯉꯝꯃꯒ ꯆꯠꯂꯨ ꯖꯥꯟꯗꯣ ꯁꯥꯎꯅꯤꯡꯅ ꯍꯦ ꯁꯨꯅꯤꯡꯗꯕꯤ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯗꯧꯔꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯗꯤꯅꯦ ꯆꯠꯅꯔꯣꯏꯌꯦ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯏꯃꯥ ꯆꯠꯅꯒꯦꯔꯥ ꯆꯠꯅꯔꯣꯏꯔꯥ ꯍꯌꯦꯡ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯒꯦ ꯆꯥꯛꯇꯨ ꯊꯣꯡꯉꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯥꯡꯂꯦꯟ ꯃꯇꯥ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯃꯇꯥꯕꯨ ꯀꯧꯔꯝꯃꯤ ꯏꯇꯥ ꯊꯥꯖ ꯇꯥꯗ꯭ꯔꯣ ꯏꯇꯥ ꯊꯥꯖ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯅꯪ ꯂꯥꯛꯏꯔꯣ ꯀꯩ ꯂꯩꯒꯦ ꯇꯥ ꯃꯥꯟꯖꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯗꯨꯒꯤꯕꯨ ꯌꯥꯏ ꯑꯩ ꯐꯤꯒꯤ ꯍꯣꯡꯉꯔꯣꯏ ꯂꯥꯛꯑꯣ ꯊꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯀꯦ ꯇꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯕꯣꯛ ꯏꯕꯦꯝꯍꯜꯗꯨ ꯃꯁꯨꯅꯨꯄꯤ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯑꯩ ꯏꯇꯥꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯏꯕꯣꯛꯇ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯁꯤꯃꯇꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯥꯛꯈꯠꯂꯝ ꯑꯕꯣꯛ ꯏꯃꯥ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯑꯩ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯄꯨꯈ꯭ꯔꯤ ꯀꯨꯝꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯈꯪꯍꯧꯗꯦ ꯂꯥꯡꯂꯦꯟ ꯏꯕꯦꯝꯍꯜꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯕꯥꯔꯇꯤꯟ ꯑꯗꯨ ꯐꯠ ꯂꯧꯏ ꯑꯗꯨꯒ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯪ ꯁꯤꯗꯤ ꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯁꯨꯅꯤꯡꯈꯤꯗ꯭ꯔꯤ ꯀꯣꯛ ꯁꯣꯛꯄꯤꯔꯝꯕ ꯌꯥꯕꯗꯨꯗ ꯑꯕꯣꯛ ꯉꯁꯤ ꯑꯣꯏꯅ ꯁꯣꯛꯄꯤꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯛꯂꯗꯨꯅ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯌꯥꯔꯗ꯭ꯔꯥ ꯏꯕꯦꯝꯍꯜ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯏꯁꯨꯗꯅꯤ ꯅꯈꯣꯏꯅ ꯆꯠꯅꯤꯗꯣ ꯆꯠꯂꯨ ꯊꯥꯖꯅ ꯏꯇꯥ ꯅꯪ ꯁꯤꯁꯨ ꯌꯥꯏꯍꯦ ꯑꯩꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯔꯨꯕꯩ ꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯅꯤꯡꯗꯕꯤꯒ ꯇꯥꯍꯜꯂꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯒ ꯅꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯂꯩꯔꯤꯕꯅꯤ ꯑꯩꯗꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯊꯥꯖ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯋꯦꯕ ꯇꯧꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣꯏ ꯏꯕꯦꯝꯃ ꯑꯩꯒ ꯌꯦꯡꯅꯔꯨꯔꯗꯤ ꯅꯣꯏꯗꯤ ꯁꯨꯅꯤꯡꯗꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯌꯥꯔꯦ ꯆꯠꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯟꯖꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯟꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖꯗꯤ ꯅꯥꯀꯟ ꯑꯃꯗ ꯄꯩꯊꯣꯛꯇꯨꯅ ꯃꯇꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣ ꯑꯗꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯗꯨꯕꯣ ꯑꯩꯅ ꯉꯁꯤꯗꯤ ꯊꯦꯡꯅ ꯊꯣꯛꯂꯛꯀꯅꯨ ꯌꯨꯝꯗ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯦꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯕ ꯑꯁ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯗꯅꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯏꯅꯤ ꯏꯇꯥ ꯊꯥꯖꯁꯨ ꯑꯃꯨꯛ ꯍꯧꯕ ꯆꯪꯉꯨꯔꯦ ꯑꯗꯨꯗꯁꯨ ꯃꯣꯏ ꯑꯕꯣꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄꯤꯔꯝꯃꯣꯅ ꯑꯃꯨꯛ ꯁꯣꯛꯑꯝꯃꯤꯅꯤ ꯏꯁ ꯊꯥꯖꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯁꯦ ꯃꯥꯗꯤ ꯁꯣꯛꯄ ꯌꯥꯗ꯭ꯔꯣ ꯏꯁ ꯀꯥꯏꯗꯩꯅꯣꯗ ꯃꯁꯦ ꯄꯨꯔꯥ ꯁꯨꯅꯤꯡꯗꯕꯤꯅꯤ ꯑꯩꯅꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯈꯔ ꯁꯨꯑꯣꯅ ꯍꯥꯏꯕꯅꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯑꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯅ ꯏꯁꯤꯡꯒꯤꯗ ꯁꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯑꯣꯏꯅ ꯊꯧꯗꯥꯗꯣꯏ ꯇꯧꯋꯤ ꯑꯗꯨꯗ ꯑꯩ ꯅꯣꯏꯅ ꯁꯣꯛꯄꯤꯔꯝꯃꯤꯅꯤ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯅꯪꯁꯨ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯅꯪ ꯁꯤꯒꯦꯟ ꯌꯥꯝ ꯇꯥꯏ ꯅꯪꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯁꯣꯔ ꯃꯍꯥꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯃꯥꯟꯖꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯥꯖꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯒꯗꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯝꯃꯤ ꯇꯥꯃꯥꯟꯖ ꯅꯣꯏꯒꯤꯁꯨ ꯏꯃꯥꯒ ꯅꯪꯒꯗꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯃꯥꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯃꯆꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯆꯤꯟ ꯃꯈꯥ ꯍꯪꯒꯗꯨꯅ ꯈꯨꯝꯕꯁꯦ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯗ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯗꯦꯗ
Itaimana Tasopurga Sakibunumituki, Imato, young Waruribani. Adulangan. Nang say, Kui the Galadi, Ikuimana, Yam Haraudomali. Maramdi, Langse, Yamus in Tapse, Ikuimana Palmso, Mane Mamadi, Apuri Bulunasana, Nushina Tambi Bangam Gadaba, Adukumunupiduni. Mado, Aiguinati, Nang Nilangan. Tamanja, Nang Nangang Aibu Tagat Bibi Matri. Is Sipauba, Nangi Maguniam Helida. Langlen Matamoi the Kazik Noksay, Asum the Warika Sanari, Matangi Numiki Ayukni, Janto Sauna. Hey, no Ngalibasya, Hanamaquini Nango. Ima sent Habaksato great, Tanglabadi, Sak Asidus Tunglama Maya Haiwan. Aidinia, Koidosi Pangtao, the sounding Bazati die. Langlen Imasuni, Aduda, Isang Lang Magalay to Sorotuna, a Sanasak Tongabadi, Jabasarani. Nang si Bibima, Karung Tokadoribano, Nangi Kanbada ise, Matayam Sabasani. O Manning Tong the Tokiba, Manning Tonga, Adugania, Yenaka Paudo was at Kidoba. Kaya to Sichibuni Munimasa. The bark when you did Kangi, Lisa Binedana, Masagi Mapimoro soon did Kanganina. Ima Yam Tanginje, Sasiko Tongulo, Yum Tangam and Taraga, I said Yam Suning to Mankiro drop. Janto Song, Is, ha ha, yo, Nangukari the Suninge, ha, Kari the Suninge. Nati wong sabi ko ni Pau Ping ni Kang Labi nang na. Ima, nang se, nasidi o kan besani waiba. Wo kale, ko'y di kale. Suning labi nang nang singa siya, loy di kale. Zando, masinda isawado lang do na tsaka dubutong bahawi. Asum na nga kimatong tsaka dusutong baloy do na mamamasado tsak sarami. Karasara pa matong lang lenado sak mabuk talado na hagot kikihay na tawi madubo da zando na. Hey, kaya ginawa dito Lydia. Kolik siya, kanan tindawrige. Ima, kaya ginunang na, manipog patabi, mamaw na biwan, pidaw na igun na tawri si ba. Hey, isa o ilang magipaba ni, nang imaw go ilang madinya, nakiyato sigay ganya. Huwag tapisa ka na ba ni, kolik siya, sasat loy silo, yam tuloy silo. Iko'y magi isaw si dinya, sagi baga noy na utok ni ngiyaway ba. Utok kira utok oira, kolik do, yam tuloy ping ko. Tabak tawda, masuta halo, tong danam da tawgano. Asya ito na zando ado tokirami langlen mati loiri. Nasikat kulik piyang basida nung tinumit kudingi imungi tabak tawba si mangay kre. Kulik amang masing na do inakado da putok to na piyang bahawi. Masin da isaw sulang balikte. Asok yam na tabak suning da bimasi bukay no ba? Noong mata imungi tabak malusing isi kang drami. Machay na imungi tabak inkang tawraga ay basi kang tani mana pamisi. Sabi niya haydana noong mata ko'y balang mapaw pangdrama na isi. Ay gilebag sa haisini ay. Somda na tasa mata ko sumdoon sindo na. Ita, kay gino, ita lang linsinga suyam na tabag pabisay si mo. Nati masibo, asing mamagi ayong nagatabay kang subasa no. Kang jada ita iso, iko'y mana marulama magi matawta mo haydana ang manabuloy naman eh. Sabtado ka, luwawida, mado imanabi oy bagi ay kang laban ko natradi tabag pabisabra ko makwang dok tudiek masoyroy ma. Nangda nate, nahandi ay koyaboki ising gasokpida na tawbaduda ay koyabok na so migi masase kay ata parino kay na tagat pataluoy ay nataning dam na sirabani. Masya masipit sa ngagtradi padok. Matanga do da lang lena do magkutta kubiya sa ubang mapay do na tazahoy da sang laglami. Matani na wari sa doon layran ba do ubada lang lenok do na. Ita ko sumsulay ramina kupso sasya na ita ay nakobi supure ito. Aduga ita taza nangipaw nungay mong supure ni. Kay paw nungay si ba? Warido ay sana sarage ba? Ngari morok hana lawro. Kusum na ita ay diyam tali. Ngari manam do yam hay na deba. Taza na nang ngamay bema ay lawrage. Ita lang len nang ita kusum mo pamam. Lang len migi mayum na tabag pabisa bagi hong nabi asum na hayre. As ita taza ay lawbirage si natumda tawba do warani ba? Yarani ye, nung sana gasaba sida may nagtasang mo do nang sabda loyrani ay dumtawrage. Yari he, adugidi may nagtasang may wadi niya ayut nung midang tsak tungbagi hay nabi do. Atom tsak na layraban nina atom tawraga laban eh. Laos eh, katan subita kusum tangdi ngay mo ko. Asya ay doon na sangki kusum masinta. Masina asok yam na tabag pabisay sibo, masibo mayung kapaning nga sa. Ay naikar ko namita din niya, masya, soyro ko masya. Asum na kupsu dusu, suba loyra do na to na bataw ringay. Tazagi mamaza sumati su tolak to na hayri. Biyama,
ꯀꯨꯞꯁꯨꯗꯣ ꯁꯤꯗ ꯈꯤꯇ ꯍꯥꯞꯄꯧꯁꯦ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯑꯃꯨꯛꯇ ꯃꯤꯠ ꯁꯤꯡꯍꯟꯒꯦ ꯊꯥꯖꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯒꯤ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯗ ꯃꯥꯅ ꯑꯁꯤꯅ ꯃꯕꯨꯛ ꯁꯧꯒꯠꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯩꯅꯧ ꯃꯨꯟꯕꯗꯣ ꯑꯣꯏꯅ ꯆꯥꯔꯣ ꯏꯃꯥ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯄꯒꯤ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯁꯨ ꯃꯤꯠ ꯁꯤꯡꯒꯗ꯭ꯔꯥ ꯇꯧꯕꯅꯤꯗ ꯂꯥꯡꯂꯦꯟꯅ ꯑꯁ ꯏꯇꯥ ꯃꯤ ꯏꯅꯦꯅ ꯁꯨꯝ ꯆꯥꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ ꯅꯪ ꯁꯤꯗꯤꯀꯣ ꯏꯅꯦ ꯑꯩ ꯃꯣꯔꯣꯛ ꯌꯥꯝ ꯌꯥꯎꯍꯟꯗꯕꯤꯗ ꯈꯤꯇꯪ ꯈꯥꯏꯗꯣꯔꯛꯀꯦ ꯍꯣꯏꯗ ꯏꯅꯦꯁꯦ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯒꯤꯅꯦ ꯈꯤꯇꯪ ꯍꯦꯛ ꯈꯥꯏꯗꯣꯛꯂꯒꯅꯦ ꯇꯣꯂꯣ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛ ꯏꯪ ꯇꯧꯈ꯭ꯔꯦ ꯅꯣꯏꯅ ꯇꯥꯁꯤꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯐꯤꯁꯥꯀꯣꯜ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯀꯨꯝ ꯄꯨꯔꯒ ꯂꯩꯔꯤ ꯊꯥꯖꯒ ꯀꯨꯁꯨꯝꯒꯗꯣ ꯌꯦꯡꯅꯔꯒ ꯈꯖꯤꯛ ꯁꯨꯏ ꯀꯨꯁꯨꯝꯅ ꯏꯅꯦ ꯏꯇꯥ ꯂꯥꯡꯂꯦꯟꯗꯤꯅꯦ ꯊꯕꯛ ꯀꯌꯥ ꯐꯕꯅꯤ ꯒ꯭ꯌꯥꯟꯒꯁꯦ ꯑꯔꯣꯏꯕꯤꯗ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ ꯂꯥꯡꯂꯦꯟꯅ ꯏꯇꯥ ꯀꯨꯁꯨꯝ ꯅꯪꯒꯤꯗꯨꯕꯨ ꯑꯩꯁꯦ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗꯔꯤꯔോ ꯁꯨꯅꯤꯡꯗꯕꯤ ꯅꯣꯏꯒꯗꯤ ꯑꯩꯒ ꯀꯥꯏ ꯃꯥꯟꯅꯗꯣꯏꯅꯣ ꯌꯥꯔꯦ ꯅꯣꯏ ꯆꯥꯍꯧꯔꯣꯀꯣ ꯏꯅꯦ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯆꯥꯔꯨꯔꯒꯦ ꯃꯃꯥ ꯆꯪꯈ꯭ꯔꯕꯗ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯡꯂꯦꯟ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦꯕꯣ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯈꯔ ꯈꯔ ꯉꯧꯖꯕ ꯇꯥ ꯃꯥꯟꯖꯒ ꯇꯤꯟꯅꯕ ꯇꯥꯋꯥꯡꯂꯦꯟꯗꯣ ꯑꯗꯨꯅ ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯏ ꯌꯥ ꯑꯁꯦꯡꯕꯩꯔꯣ ꯏꯇꯥ ꯑꯁꯦꯡꯕꯅꯤ ꯑꯩꯅꯅꯦ ꯅꯪꯅꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯈꯤꯇꯪ ꯊꯨꯃꯟꯗ꯭ꯔꯣ ꯈꯔ ꯃꯃꯜ ꯂꯩꯍꯟꯒꯦꯗꯤ ꯍꯥꯏꯗꯦ ꯀꯨꯁꯨꯝꯅ ꯌꯥꯔꯦ ꯅꯪꯁꯨ ꯅꯁꯛꯅ ꯇꯧꯅ ꯀꯌꯥꯝ ꯐꯖꯕꯅꯦꯗꯅ ꯃꯤꯒꯤ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯄꯥꯈꯪꯗꯨꯗ ꯑꯃꯨꯛ ꯃꯃꯜ ꯂꯩꯕꯤ ꯁꯥꯈꯤꯒꯦ ꯍꯥꯏꯔꯣ ꯑꯔꯦꯝꯕꯗ ꯑꯇꯣꯞꯄ ꯑꯣꯏꯅ ꯀꯣꯏꯁꯈꯤꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯩꯊꯦꯜꯗꯅꯤ ꯖꯥꯟꯗꯣꯅ ꯏꯆꯦ ꯑꯁꯤꯒꯤ ꯉꯥꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯕꯤꯔꯧꯁꯦ ꯁꯤ ꯑꯣꯏꯅ ꯂꯩꯔꯒꯦꯕ ꯏꯆꯥꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯉꯥ ꯆꯥꯅꯤꯡ ꯃꯥꯜꯂꯦ ꯑꯝꯇ ꯁꯥꯕꯥꯟ ꯊꯥꯗꯣꯛꯀꯦ ꯀꯨꯃꯨꯅ ꯍꯦ ꯔꯖꯥꯟꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯏꯕ ꯑꯗꯨꯛ ꯊꯕꯛ ꯐꯈ꯭ꯔꯕꯗꯨꯕꯨ ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ ꯀꯨꯃꯨꯒꯤ ꯋꯥꯗꯨꯗ ꯖꯥꯟꯗꯣ ꯃꯥꯗꯤ ꯏꯉꯛ ꯉꯛꯅ ꯀꯨꯃꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯕꯛ ꯐꯩ ꯀꯥꯏꯅ ꯏꯆꯦ ꯍꯧꯖꯤꯛ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯁꯤ ꯐꯥꯎꯅꯦ ꯐꯃꯨꯡꯗ ꯑꯃꯤꯌꯥ ꯀꯥꯕ ꯃꯈꯩ ꯇꯨꯝꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯤ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯖꯥꯟꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯍꯥꯟꯗꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯅꯦꯃꯤ ꯏꯁ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯃꯤꯡꯒꯧ ꯆꯥꯒꯧꯅꯒ ꯐꯖꯔꯤꯕ ꯑꯩꯅ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯅꯦ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯂꯩꯕꯁꯤꯡꯒꯗꯣ ꯏꯅꯦ ꯑꯩ ꯐꯦꯡꯗꯣꯛꯄꯤꯔꯝꯂꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯦꯡꯂꯝꯃꯤ ꯑꯩꯅ ꯕꯦꯝꯃ ꯁꯤꯝꯇ ꯇꯧꯕꯤꯔꯝꯃꯨ ꯀꯥꯏꯅ ꯍꯥꯏꯕꯒꯅꯦ ꯅꯣꯡꯃꯇ ꯇꯜꯂꯤ ꯀꯧꯕ ꯍꯥꯏꯗꯦꯕꯨ ꯖꯥꯟꯗꯣ ꯏꯕꯦꯝ ꯀꯨꯃꯨꯒꯤ ꯋꯥꯁꯤꯗ ꯖꯥꯟꯗꯣꯗꯤ ꯏꯉꯛꯇ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯋꯥꯍꯩꯗ ꯁꯦꯜ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯉꯥꯗꯨ ꯂꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯋꯥꯈꯜꯗꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯔꯕ ꯖꯥꯠꯂ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯥꯇ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯔꯦ ꯈꯟ ꯖꯥꯟꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯏꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥꯗꯨꯁꯨ ꯂꯩꯔꯛꯑꯕꯅꯤ ꯏꯃꯥꯅ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯉꯝꯖꯗ꯭ꯔꯦ ꯃꯤꯅ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯧꯗꯣꯔꯛꯑꯣ ꯖꯥꯟꯗꯣ ꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯦ ꯈꯟ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯤ ꯂꯩꯁꯥꯕꯤ ꯏꯁ ꯃꯤꯒꯤ ꯃꯃꯥꯡꯗꯅ ꯊꯕꯛ ꯐꯕꯤ ꯁꯥꯒꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗꯅ ꯅꯪꯃꯨꯛ ꯁꯨꯅꯤꯡꯗꯕꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯅꯣꯅꯦꯍꯦ ꯅꯊꯤꯕꯣꯡ ꯆꯥꯛ ꯑꯗꯨꯗꯒ ꯆꯥꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤꯅꯦ ꯅꯪ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯒ ꯊꯥꯖꯒꯗꯨ ꯃꯥꯟꯖꯕ ꯎꯅꯅꯕ ꯀꯩꯊꯦꯜꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯅ ꯂꯥꯛꯅ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯡꯂꯦꯟ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯊꯕꯛ ꯐꯕꯗꯨ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯑꯗꯨꯝ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯌꯨꯝꯗꯗꯤꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯕ ꯉꯥꯏꯗꯦ ꯈꯪꯉꯤꯗꯅ ꯏꯇꯥ ꯅꯪꯁꯦ ꯉꯔꯥꯡꯗ ꯇꯤꯟꯅꯔꯛꯄ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯒꯨꯟ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯣꯔꯦꯟ ꯊꯕꯛ ꯐꯕꯤ ꯍꯦꯛ ꯁꯥꯔꯛꯑꯕ ꯑꯩꯗꯤ ꯅꯪ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈꯤꯗꯧꯅꯤ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯍꯥꯟ ꯅꯣꯏ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯨꯅ ꯉꯥꯡꯍꯧꯕꯗꯣ ꯑꯩꯁꯨ ꯄꯣꯠꯐꯝ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯥꯖꯕꯗꯣ ꯅꯣꯏ ꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ ꯏꯇꯥ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯧ ꯈꯔꯁꯨ ꯇꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯆꯟꯅꯗꯕ ꯇꯥꯔꯦ ꯊꯥꯖ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯅꯤꯡꯉꯤꯁꯤꯕꯣ ꯉꯁꯤꯅꯦ
ꯂꯝꯖꯥꯎꯁꯤꯗ ꯃꯁꯝꯁꯦ ꯃꯔꯨ ꯀꯨꯀꯩ ꯐꯣꯏꯗꯠꯂꯤꯁꯤ ꯉꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯂꯥꯡꯂꯦꯟꯒ ꯊꯥꯖꯒꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯅ ꯊꯥꯖꯒ ꯋꯥꯡꯂꯦꯟꯒꯗꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯂꯦꯝꯖꯕꯤ ꯁꯥꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯁꯤꯡꯖꯨꯁꯤꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯏꯗ ꯇꯥ ꯋꯥꯡꯂꯦꯟ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯝ ꯉꯥꯡꯕꯁꯤ ꯑꯗꯨꯒꯤꯅꯤ ꯍꯣꯏꯗ ꯏꯆꯟ ꯂꯥꯡꯂꯦꯟ ꯍꯣꯏꯗꯤ ꯌꯥꯝ ꯂꯦꯝꯃꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯗ꯭ꯔꯤꯐꯥꯎ ꯍꯦꯛ ꯉꯥꯡꯕꯖꯥꯠꯅꯤ ꯊꯥꯖ ꯃꯥꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅ ꯍꯦꯜꯂꯤ ꯊꯋꯥꯏ ꯆꯥꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯂꯦꯝꯕꯅꯤ ꯋꯥꯒ ꯀꯌꯥ ꯉꯥꯡꯖꯗꯕꯅꯤ ꯃꯥꯗꯤ ꯊꯥꯁꯤꯒ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟ ꯊꯥꯖꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯃꯥꯟꯖꯅ ꯍꯥꯏꯒꯨꯝꯗꯅ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯃꯟꯈ꯭ꯔꯦ ꯈꯔꯁꯨ ꯃꯤ ꯉꯝꯒꯗꯕꯅꯤ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡ ꯐꯠꯇ ꯃꯤꯒ ꯊꯦꯡꯅꯔꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯇꯞꯆꯕ ꯃꯤ ꯉꯝꯖꯗꯕꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ ꯇꯥꯃꯥꯟꯖ ꯑꯩꯅ ꯄꯨꯛ ꯐꯕꯅꯔ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯠꯇꯅꯁꯨ ꯑꯩꯒꯤ ꯐꯠꯇꯅ ꯈꯟꯕ ꯂꯩꯇꯦꯗ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯊꯥꯖꯗꯤ ꯆꯥꯔꯤꯕ ꯁꯤꯡꯖꯨꯗꯨ ꯐꯥꯎꯕ ꯑꯣꯊꯣꯛꯂꯝꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯤ ꯍꯥꯏꯅꯔꯤꯕꯅꯤ ꯐꯅ ꯑꯐꯕꯕꯨ ꯑꯣꯏꯁꯅꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯁꯨ ꯃꯔꯨꯞ ꯍꯥꯏꯕ ꯃꯔꯨꯞ ꯑꯁꯤꯅꯗꯤ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯗꯕ ꯂꯩꯇꯦ ꯎꯗꯕ ꯂꯩꯇꯦ ꯊꯥꯖ ꯃꯥꯁꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯂꯨꯕꯅ ꯍꯦꯟꯅ ꯇꯥꯅꯤꯡꯗꯕ ꯌꯦꯡꯅꯤꯡꯂꯛꯇꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯆꯠꯂꯁꯤꯔꯥ ꯌꯨꯝꯗ ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯧꯋꯦꯕ ꯅꯪꯗꯤ ꯀꯩ ꯊꯕꯛ ꯂꯩꯍꯧꯔꯤꯕ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕꯤ ꯅꯪꯅ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯊꯥꯖ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ ꯋꯥꯡꯂꯦꯟꯅ ꯃꯁꯤ ꯁꯨꯗꯁꯨ ꯅꯤꯡꯉꯝꯃꯣꯏ ꯃꯁꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯁꯤꯡꯃꯛꯅꯤ ꯐꯖꯗꯧꯔꯤ ꯊꯥꯖ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯈꯔ ꯇꯝꯁꯤꯜꯂꯨ ꯀꯩꯗꯧꯒꯦ ꯅꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯕ ꯅꯪ ꯁꯤꯗꯤꯕ ꯊꯥꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯥ ꯁꯥꯎꯅꯤꯡꯕꯅꯤ ꯂꯣꯏꯔꯕꯅꯤ ꯏꯀꯥꯏꯕꯁꯨ ꯄꯣꯛꯏ ꯃꯥꯟꯖꯅ ꯏꯔꯥꯏꯁꯦꯜꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏ ꯂꯩꯗꯧꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯝ ꯁꯨꯔꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏꯗꯧꯅꯤꯅ ꯑꯩꯅꯁꯨ ꯂꯥꯡꯂꯦꯟꯁꯦ ꯃꯁꯥꯒ ꯁꯣꯟꯕꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯌꯥꯝ ꯁꯨꯒꯅꯨ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯐꯔꯦ ꯅꯣꯏꯁꯨ ꯆꯠ ꯑꯩꯈꯣꯏꯁꯨ ꯆꯠꯂꯗꯧꯅꯤ ꯊꯥꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯥꯡꯂꯦꯟ ꯃꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯍꯅꯨꯕꯤꯗꯨꯅ ꯍꯩꯃ ꯕꯦꯝꯃ ꯌꯥꯔꯦ ꯑꯕꯣꯛ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦꯅꯦ ꯂꯥꯡꯂꯦꯟ ꯑꯕꯣꯛꯅ ꯂꯣꯏꯁꯤꯟꯕꯗꯣ ꯋꯥꯔꯅꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯣ ꯅꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯋꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯅꯃꯥꯟꯅꯕꯤꯁꯤꯅ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯏꯅꯤ ꯅꯪꯅ ꯆꯥꯕ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯇꯥꯎꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯆꯣꯞꯄꯤꯗꯅ ꯅꯪ ꯉꯥꯏꯁꯤꯅꯤ ꯊꯥꯖꯁꯨ ꯇꯞꯅ ꯉꯁꯤꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏ ꯍꯥꯏꯊꯔꯒꯅꯤꯀꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯩꯌꯦꯗꯅ ꯊꯥꯒꯠꯂꯤꯕ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯀꯌꯥ ꯊꯥꯖ ꯐꯥꯠꯇꯦꯀꯣ ꯌꯦꯡꯉꯣ ꯅꯇꯩꯃꯗꯨꯁꯨ ꯀꯌꯥꯗꯤ ꯃꯥꯜꯍꯟꯕ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯅꯌꯥꯝꯕꯗꯣ ꯄꯨꯔꯒ ꯌꯥꯑꯣꯡ ꯏꯜꯍꯟꯈ꯭ꯔꯤꯕꯗꯨꯅꯤ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅꯤ ꯃꯥꯕꯨ ꯐꯠꯇꯅ ꯇꯧꯔꯨꯏ ꯏꯃꯥ ꯑꯩꯗꯤ ꯇꯥꯆꯧꯒꯨꯝꯅ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯣꯏ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨꯕ ꯃꯦꯝꯃ ꯅꯣꯛꯇꯨꯅ ꯐꯔꯦ ꯏꯆꯥꯅꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯖꯔꯕꯗꯤ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥꯗꯤ ꯌꯥꯔꯦ ꯑꯗꯨ ꯏꯃꯥ ꯇꯥꯆꯧꯗꯨꯕꯨ ꯅꯣꯡꯇꯁꯨ ꯂꯥꯛꯇꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯝꯇ ꯆꯠꯂꯨꯁꯤꯔꯥ ꯑꯇꯣꯝꯕ ꯏꯃꯥꯗ ꯅꯪ ꯇꯥꯆꯧꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯑꯅꯨ ꯃꯃꯥ ꯑꯃ ꯂꯩꯔꯤ ꯃꯅꯥꯎ ꯑꯃ ꯂꯩꯔꯤꯗꯅ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯏꯃꯥ ꯏꯆꯥꯅ ꯆꯪꯗꯨꯅ ꯍꯪꯂꯨꯕ ꯍꯧꯅꯗꯦ ꯏꯆꯥꯒꯤꯁꯨ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅꯅꯦ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏꯀꯣ ꯃꯥꯟꯖ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯕꯨ ꯅꯣꯡꯃꯇꯗꯤ ꯀꯧꯕ ꯂꯩꯇꯦ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯌꯥꯝꯕꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯖ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯩ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯕ ꯃꯇꯨꯡ ꯐꯤꯗꯨꯕꯨ ꯐꯧꯅꯕ ꯍꯣꯠꯅꯖꯩ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯊꯥꯖ ꯃꯥꯗꯤ ꯃꯁꯥꯗꯨ ꯆꯥꯛꯀ ꯂꯥꯡꯕꯒ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯐꯤꯗꯨ ꯄ꯭ꯔꯕ ꯐꯧꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯋꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯛꯁꯤꯗꯤ ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯉꯣꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ ꯖꯁꯨꯃꯇꯤ ꯁꯥꯎꯅ ꯅꯪꯁꯤꯅ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯒꯟꯈ꯭ꯔꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯅꯣꯡꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯏ ꯍꯥꯏꯔꯝꯃꯣꯏ
ꯅꯪꯁꯤꯅ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯈꯤꯗ꯭ꯔꯦ ꯍꯌꯦꯡ ꯅꯌꯨꯝꯒ ꯄꯥꯜꯂꯒ ꯀꯝꯗꯧꯗꯣꯏꯅꯣ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯐꯤ ꯌꯥꯡꯀꯣꯜ ꯑꯃ ꯁꯨꯔꯤꯕꯅꯤꯀꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯏꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯆꯥꯛ ꯑꯁꯤꯁꯨ ꯊꯣꯡꯕꯤꯕ ꯌꯥꯕꯅꯦ ꯑꯣ ꯈꯪꯖꯗꯦ ꯃꯤꯒꯤ ꯃꯆꯥꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯂꯥꯡꯂꯦꯟ ꯍꯣꯏꯗꯤ ꯌꯦꯡꯉꯨ ꯁꯤꯃ ꯍꯥꯏꯅꯕ ꯅꯥꯏꯗꯦ ꯁꯤꯗꯕꯨ ꯂꯥꯛꯑꯁꯨ ꯂꯩꯀꯥꯏꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯏꯇꯞ ꯍꯦꯛ ꯇꯞꯄꯗꯅ ꯊꯕꯛꯅ ꯐꯔꯤꯕ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯝꯗꯧꯕꯅꯣ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ ꯋꯥꯏꯁꯤꯅꯕꯨ ꯃꯨꯛꯇꯣꯏꯕ ꯏꯃꯥꯏ ꯏꯄꯦꯝꯃ ꯊꯥꯖꯈ꯭ꯔꯒ ꯋꯥꯕꯒ ꯃꯃꯥꯅ ꯂꯥꯡꯂꯦꯟꯒ ꯃꯨꯛ ꯊꯥꯒꯠꯂꯛꯄꯁꯤꯗꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯣꯏꯅ ꯈꯪꯁꯨ ꯈꯪꯗꯅ ꯂꯥꯡꯂꯦꯟꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯈꯤꯇꯪ ꯇꯧꯕꯒ ꯂꯥꯡꯂꯦꯟ ꯃꯗꯨꯒꯤ ꯍꯩꯄꯥꯁꯤꯡꯕꯤꯗꯨꯁꯨ ꯈꯪꯉꯤ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯆꯪꯍꯜꯂꯣꯏꯕ ꯃꯥ ꯑꯩꯅꯃꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯀꯦ ꯁꯦꯝꯗꯨ ꯂꯩꯔꯤ ꯃꯇꯧ ꯑꯗꯨꯗ ꯖꯥꯟꯗꯣꯅ ꯀꯔꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ ꯏꯔꯨ ꯂꯨꯖꯅꯤꯗꯤ ꯈꯪꯗꯦ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯑꯁ ꯏꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕꯣ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯉꯁꯥꯏꯗꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯋꯥꯋꯥꯡꯈꯣꯏ ꯀꯦꯔꯤꯗꯨꯕꯣ ꯎꯅꯌꯥ ꯅꯨꯄꯥ ꯎꯅꯕ ꯖꯥꯟꯗꯣ ꯃꯈꯨꯠ ꯑꯗꯨ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯍꯔꯦ ꯃꯥꯡꯉꯦ ꯀꯔꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯥꯅꯣꯅꯦ ꯁꯨꯅꯤꯡꯗꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯀꯣꯏꯅꯤꯅ ꯀꯣꯏꯔꯤꯕꯁꯤꯕꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯔꯟꯗꯣ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯀꯥꯏꯅ ꯍꯦ ꯆꯦꯟ ꯆꯣꯡꯕ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯊꯨꯒꯥꯏꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯂꯩꯔꯨꯔꯒ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯈꯥꯕꯩ ꯈꯔ ꯁꯥꯃꯈꯩ ꯑꯣꯠꯈꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯥꯟꯅꯗꯦ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯁꯥꯎꯅ ꯏꯃꯥ ꯅꯆꯥꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯈꯩ ꯁꯥꯔꯤ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯏꯃꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥꯟꯖꯒ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯤꯕꯤ ꯖꯥꯟꯗꯣꯅ ꯍꯦꯛ ꯎꯔꯦ ꯖꯥꯟꯗꯣ ꯃꯗꯨ ꯎꯕꯗ ꯃꯆꯤ ꯑꯃꯗ ꯈꯖꯤꯛ ꯂꯨꯝꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯂꯣꯏꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯖꯥꯟꯗꯣ ꯃꯥꯟꯖꯕꯨ ꯈꯥꯝꯗꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯃꯥꯟꯖꯅ ꯏꯃꯥ ꯑꯩꯕꯨꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯏꯆꯥꯒ ꯈꯪꯅꯕ꯭ꯔꯣ ꯃꯥꯟꯖ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏꯃ ꯀꯔꯤ ꯅꯪꯒ ꯈꯪꯅꯩꯌꯦꯕ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯨꯅꯤꯡꯗꯕꯤꯅꯤ ꯐꯅ ꯍꯥꯏ ꯉꯥꯡꯂꯁꯨꯅꯦ ꯃꯥꯒꯤ ꯃꯅꯥ ꯑꯁꯤꯗ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯒꯅꯨꯀꯣ ꯏꯃꯥꯒꯤꯗꯣ ꯍꯣꯠꯅꯔꯝꯒꯅꯤꯗ ꯃꯥꯗꯤ ꯌꯥꯝ ꯏꯪ ꯇꯞꯆꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯩꯇꯕ ꯂꯩꯇꯦ ꯅꯆꯥꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯁꯪꯖꯗꯕꯅꯤ ꯖꯥꯟꯗꯣ ꯇꯞꯅ ꯁꯣꯜꯂꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤ ꯊꯧꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅꯤꯅꯦ ꯃꯃꯥ ꯑꯩꯅ ꯃꯆꯥꯒꯤ ꯂꯤꯆꯠ ꯈꯪꯗꯅ ꯅꯪ ꯍꯦꯛꯇ ꯈꯪꯒꯗ꯭ꯔꯣ ꯍꯥ ꯃꯥꯟꯖ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯖꯤꯛ ꯄꯥꯈꯠꯄꯁꯨ ꯄꯣꯛꯏ ꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯅ ꯏꯃꯥ ꯅꯆꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯒꯦ ꯑꯗ ꯃꯥꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯣ ꯅꯪ ꯂꯨꯝꯃꯒ ꯇꯥꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯑꯝꯇ ꯊꯣꯡꯍꯧ ꯏꯃꯥꯗ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯔꯛꯑꯕ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯑꯩꯗꯤꯅꯦ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯔꯣꯏꯀꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕꯤꯔꯣ ꯍꯦ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛꯀꯁꯦ ꯊꯣꯡꯕ ꯃꯌꯥꯏꯗꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯆꯥꯕꯒ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯒꯅꯨꯀꯣ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕꯅꯤ ꯑꯣ ꯄꯥꯟꯗꯧꯔꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯗ꯭ꯔꯒꯅ ꯏꯃꯥꯒꯤ ꯏꯆꯥ ꯍꯥꯏꯔ ꯏꯇꯣꯝꯇꯅꯤ ꯁꯤꯗ ꯄꯨꯔꯒ ꯍꯦꯛ ꯌꯥꯍꯣꯡ ꯏꯜꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯖꯥꯟꯗꯣ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯉꯁꯤꯗꯤ ꯅꯨꯄꯥ ꯀꯥꯏꯅꯕ ꯁꯣꯏꯗ꯭ꯔꯦꯗꯣ ꯏꯆꯥꯁꯤ ꯉꯁꯤꯗꯒꯤ ꯁꯤꯠꯇꯕꯤ ꯑꯣꯏꯗꯧꯔꯕ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯂꯨꯝꯃꯒ ꯂꯩꯔꯤꯁꯤ ꯈꯪꯖꯗꯗꯅ ꯃꯁꯤꯅꯤ ꯉꯁꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯃꯥꯅꯤ ꯁꯥꯗꯨꯅ ꯈꯨꯝꯖꯔꯤꯅꯤ ꯑꯣ ꯏꯆꯥꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗꯣ ꯏꯃꯥ ꯀꯩꯃꯨꯛ ꯈꯜꯂꯤꯅꯣ ꯆꯥꯛꯇꯣ ꯄꯔꯝ ꯊꯨꯅ ꯊꯣꯡꯉꯧꯀꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨ ꯂꯩꯔꯤꯕ ꯃꯥꯟꯖ ꯃꯥꯗꯤ ꯉꯁꯤ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯑꯁꯤ ꯎꯕꯗ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ
Asumna mathanggi numitta Manza saunginbagi mayayna Langlengi mafamda kainarasi haina hairaklammi. Asida sunatta magi aronba saklon adugi maramdasu loina hairaklammi. Langlen Manggol aduda phamduna makongdu samna tingthoktuna mata thazada konduna ma kapni. Ita ay kamay tawduno ay tamansaga kainaba ngamoi ita. Nati Manza pau tamlami haiba nupidubu kanani haige. Nangonda hairamdro mana? Hairamdi madugi nupido aine khanglaba mikupta mabuktuda thangna thilaga hatokadamni ma aina ma. Zando swai hek lawi masu nakana ngasai-dagi phamlaga leiribani asumna hairi. Ima yekbe ma nangna thabakti suningdana suningba sabadu ubada yengninglaktradananya nupaduda haidoiba wa oirini. Nang suibe ma isani haibagi wani onthokdi pakhidre. Thazat asengba ita nangse okhakti pakte oiba nayumdana suningdraba migi mayumdana suningba sariba nanga maibema. Kaino noina haidubo Mina nupa kainabagi kapikas natradi noi sidenabagi matam leitrabo aina haidi imanabi moibagi ida kamkano nangidamakta aikoi miyam ama leiri nupado ai saudana ba soidana hainabige kaina haigadra hairaga noina ai sidareisi kaiginoba aisu khange aina nupa kainarise thubak suningdadana aina suningba sarabo ina haiba ado ai lalasu tadhaja nangni aige sengma marupneba aina sumba saraga tamanjage mafamda wagra haibibadi yaidana. Ida lanbana nangna lalaga aina kamaina mo asumba saraga haidino. Aduna takpadi nang aige sengma imanabi nati haiba natro aidi aisi ai maga kainaba ngam. Jandona kapini na taurisia othok nasu nungsi leikol yaukidri he awaiba asuk yamna paktabi isa mo oirakani khangamadinya pi ingaiduda ngari pawa ma leiraga haudongda totlaga pizathu amdaw ima asinya nangondo intaidarakani ko. Hey nungsiba haibase tat kilang thaklaga khudingmak khudum sanba yam posak na tenya thamoidagi tasengna phaurakliba nungsibaduda karino nangna ta tawribadubo maibu phina kayang kuina kuptuna thamba yagadawrige nungsiba haiba wahaisida mamal naidaba magul ama yawi haibase karigi nang khangde phare haukrabadi haukre hausikti nasana nasagi nungsibabu amakpa yaudaba nungsiba ma oinaba hono matam maduda mahakna sunya nangi khongolirakani. Langlen mamagi wahaisida mahak wakal khazi khantarai nomuda khalluda wakalni thajasu tapna. Ida imana isi sumi nang soidana ngamgani ai nangbu thajai ita. Langlen numit asidagi hauna migi mayum khaktada natta masagi mayumdasu thabain khan kaya ama mamagi mateng tawba hauraklammi. Manja masu langlen bu nungsiba oibana kautokpa ngamjadana wana leisai. Thajaga wanglen kanasu manjada langlen gi ahongba khudingmak loina tammi. Asum hagsikti langlen magi mafamda amakpa mafauba leitri. Khudingmak chap manakre. Jandosu harauzarami matam khragi matung manjana langlen bu unasi haiduna pau piraklammi. Langlen harauna labuk kumnubagi mapiga homdaba makai manjabu unaba thuraklammi. Langlen gi matawaduda manjan noktuna. Kaino labuk kumnubagi pigam to ngamtrabo. Nang yam pati nomutasu ai bu unaba lakti tamanja ai nangonda yam lankri ai bumta ngakmiyo asidi ai nangonda minamamta tawtri. Langlen aisu nangbu nungta kawba leiti nangna sumna wakal tarakuse iyam harawi nangamukana aingonda minamgi khalano. Langlen noktuna khoi tamanja asumna matam khragi matung mi mana langlenbu mamo oizarage haina pigau sana niraba laklabada jandosu harau yaraklammi. Asumna ahal masin yanaraduna ikui kuidana langlenga manjagado luhungduna nungaina pankhirammi.